mayambu ahan namaktada panthuliling maikaidagi taran ukjari ekhona ngasi sumak purga lakjari ekhona thajakhraba warida nokpa kaokhraba saktam taruk suba tangka ngasi gi taruk suba tangka asidana wari asina kari hanili bahabado mayam punamagna wari asi amuk taminarasi hojik tabirasi nokpa kaokhraba saktam taruk suba tangka hojik tibiken nupa aduna adumna mangonda wari kaya masarambaduna yumda laklaba matamda mahak wakhal yam nungairamde ngihak ta phawle tan su leide masi khudingda unglaga sum leide nupadun hairakibu hai kaya ado magina kongda sonthang na tari wakhal da su mon khalli magi wakhal da sumna khala e nupadun hairibado tasena ma chum boiribra natraga rosni bu pamjabagi damakta mana semjin chachilibra karigumba achum boiragana kamdauba aduga aran boiragana nupadugi mathakta ina kari tawgadaba asumnani bikenna wakhal kaya ama leitapam khangdana mon khalaga leiriba aduba amusu khala e ai rosni ga wari sanagani aduga thawto asigi maramda ai mongonda phajana hangani karigumba achumba oramba tarabadi aina magi mathakta chapchana laman khumgani ai yamna pende haduna biken adum unglaga leiri nungti numit khudingi bikendo yumdu numidangi chak chaba matamda mama khoiga yamna harawta yamna chamina bani adubu nupaduga wari kayam sanaluba nungai taba thawdo kaya aduna mahak numitugi numidang adudi chak chaba matamdasu karimata ngangde tumil asum non tharaga chak charaga leiri mama na hangi ibungo nang kaidorage ngasibu nangbu imorus ni khore chalu tabara ngasidi nangi mai thongse mausaga manade tumin unglaga leiri basibu nangbu kadi nungai taba yawrage nangbu kaidorage haduna mama na hangle biken chaksu yamna sakhiba natte khara charam laga tokle haduna tumin thoke mama su chakcha tolba matungda biking mana kachang le aduga muksu hangi ibungo nangbu kaidorage chaksu yamna chade nungti gidi harawta yamna leibi isani ngasi de nangbu kaidorage nangbu kari nungai taba phawrage haduna mama na halakku matam adudi bikel kari wakhandagi no khangde yamna kana lakhola mina chaningda babu adum hangliba kari gino ase eni chaningda bagi sada bane yare wa makha tarakun haduna biken yamna kana lakhola masanu pana adumna lakholak tu tabada mama do wa mata makha takidre asukuina lelekpada nongmata phawba bebar kare khidaba machane mama mapada hangana phawbi yankidaba machane adubu ngasidi mahaki pendaba nungai daba khara aduna mama da phawba yamna kana lakhola mama dudi wa mata ngalamdana tumila dum thokre aduga magi kada hingna kablaga leiri ngatang neragadi mapachu changlae mama na dum kablaga leibudu ubada karigino haduna hangi mama dudi karimata haidokte asomda bikensu magi kada thonglo silaga hingna kabli nungai taba khara adugi damakta karisu khangjadrabi mahaki nuksirbi mama aduda yamna kana lakholuba ngangluba kaya aduna mahak amuksu nungai taba kaya am khorae thelaloba matam pung mapano khaitarak padwaida mahak parap changlae aduga mama gi makhong pairaga mahak khurum jare kablaga biken asum hare ima ai yamna lankre ai mong tangak piyu ima ai gi khantha odu wakhal lamana ai ima da wa kan ma haikre ai mong tangak piyu ima haduna bikendo kablaga hare mama adusu masagi awaba mato aduda tamna asum hare ibungo ai su khangi ngasigi numit asida nangi mai thongda karigumba nungai taba khara leire karigumba awabagi mami khara tar haiba imada su nangna haidokte aina nang mungak pirabane adubu nangi pendaba nungai taba singado imada marik chumna hayo kari nungai taba leirbage amukta hayo haduna maman haidake mekup aduda bikenna kabla haire ima ai yamna ware puba ngamdaba achauba polum amana aiki kok sidana thrapugum tawre ai leifam khangdre ngasigi numit asimo waba ngasigi numit asimo letapam khangdaba se aigi punsida amukta thokthri ima ai yamna ware haduna bikendo kabla mamana masana papa phajana themjile mamana hare ado nangi nungai tabadu karino hayo ima su khange ekhona mateng pang ngamgudaba orbadi ekho su mateng pange kari nungai tabano ima da manik sumna hayo hadana mamana hanglai
ꯑꯗꯨ ꯐꯥꯎꯕꯗ ꯕꯤꯀꯦꯟ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯈꯤꯗꯦ, ꯀꯔꯤꯃꯠꯇ ꯇꯥꯛꯊꯣꯛꯈꯤꯗꯦ꯫ ꯅꯀꯣꯏꯅꯅ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥ ꯀꯌꯥ ꯑꯃ ꯑꯁꯨꯝ ꯉꯥꯡꯂꯒ ꯂꯩꯔꯤ꯫ ꯕꯤꯀꯦꯟꯒꯤ ꯃꯄꯥꯅꯁꯨ ꯃꯆꯥꯅꯨꯄꯥꯗ ꯑꯁꯨꯝ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ ꯃꯥꯅ ꯋꯥ ꯉꯥꯡꯒꯗꯕꯅꯤ, ꯅꯨꯄꯥ ꯊꯣꯛꯅ ꯂꯩꯌꯨ꯫ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯁꯤꯡꯅꯔꯛꯄꯅꯣ? ꯀꯅꯥꯅ ꯅꯪꯕꯨ ꯎꯁꯤꯠꯇꯕꯅꯣ? ꯏꯄꯥꯗ ꯍꯥꯏꯌꯨ, ꯏꯄꯥ ꯂꯩꯔꯤꯉꯩꯁꯤꯗ ꯀꯅꯥꯅꯁꯨ ꯅꯪꯕꯨ ꯂꯥꯛꯆꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯅꯪꯁꯨ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯊꯧꯗꯣꯛ ꯈꯔꯗ ꯅꯪꯅ ꯑꯗꯨꯝꯅ ꯋꯥꯒꯗꯕ ꯅꯠꯇꯦ꯫ ꯊꯧꯗꯣꯛ ꯑꯗꯣ ꯑꯩ ꯈꯪꯉꯤ, ꯌꯥꯝꯅ ꯑꯔꯨꯕꯗꯤ ꯑꯣꯏꯔꯝꯃꯣꯏ꯫ ꯅꯪꯅ ꯍꯥꯏꯗꯣꯛꯄ ꯇꯜꯂꯕꯁꯨ ꯅꯪ ꯅꯁꯥꯅ ꯊꯧꯗꯣꯛ ꯑꯗꯨ ꯃꯥꯌꯣꯛ ꯌꯥꯅꯕ ꯍꯣꯠꯅꯧ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯒꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ, ꯅꯪꯒꯤ ꯃꯃꯥꯗ ꯍꯥꯏꯔꯛꯑꯣ꯫ ꯑꯩꯈꯣꯏꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯎꯁꯤꯠꯇꯕ ꯌꯥꯔꯣꯏ, ꯁꯤꯡꯅꯔꯛꯄ ꯌꯥꯔꯣꯏ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯅ ꯀꯅꯥꯗꯁꯨ ꯀꯥꯏꯗ꯭ꯔꯤ, ꯀꯅꯥꯗꯁꯨ ꯂꯥꯟꯗ꯭ꯔꯤ꯫ ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯅꯤ꯫ ꯑꯩꯅ ꯆꯦꯠꯅ ꯊꯥꯖꯩ, ꯅꯪ ꯀꯅꯥꯗꯁꯨ ꯀꯥꯏꯔꯝꯂꯣꯏ, ꯀꯅꯥꯗꯁꯨ ꯂꯥꯜꯂꯝꯂꯣꯏ꯫ ꯅꯪ ꯅꯁꯥꯅ ꯅꯪꯒꯤ ꯊꯧꯗꯣꯛ ꯈꯔ ꯁꯣꯜꯕ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯅꯁꯥꯅ ꯋꯥꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯁꯥꯅ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯧ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯎ, ꯊꯧꯅꯥ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯏ꯫ ꯕꯤꯀꯦꯟꯁꯨ ꯋꯥ ꯑꯃꯠꯇ ꯈꯨꯝꯂꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯕꯤꯀꯦꯟ ꯑꯣꯐꯤꯁ ꯆꯠꯂꯨꯔꯦ꯫ ꯑꯗꯨꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯔꯣꯁꯅꯤ ꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯑꯦ꯫ ꯍꯥꯟꯅꯗꯤ ꯃꯍꯥꯛ ꯔꯣꯁꯅꯤ ꯈꯣꯏꯗ ꯍꯦꯛꯇꯃꯛ ꯆꯪꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯔꯣꯁꯅꯤ ꯈꯣꯏꯗ ꯆꯪꯗ꯭ꯔꯦ, ꯃꯅꯦ ꯈꯣꯏꯗ ꯑꯣꯏꯅ ꯆꯪꯂꯦ꯫ ꯃꯅꯦ ꯊꯦꯡꯅꯕ ꯃꯇꯝ ꯑꯗꯨꯗ ꯕꯤꯀꯦꯟꯅ ꯃꯅꯦꯗ ꯍꯥꯏꯖꯔꯦ, ꯏꯅꯦ, ꯔꯣꯁꯅꯤꯗꯨ ꯑꯃꯨꯛꯇ ꯀꯧꯕꯤꯌꯨ꯫ ꯃꯅꯦꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯑꯦ, ꯅꯪꯒ ꯔꯣꯁꯅꯤꯒꯗꯤ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯅꯔꯤꯗꯨꯗꯤ, ꯐꯣꯟ ꯇꯧꯔꯒ ꯀꯧꯕ ꯌꯥꯗ꯭ꯔꯥ? ꯕꯤꯀꯦꯟ ꯍꯥꯏꯔꯛꯏ, ꯏꯅꯦ, ꯉꯁꯤꯗꯤ ꯐꯣꯟꯗꯤ ꯇꯧꯔꯔꯣꯏꯒꯦ, ꯏꯅꯦꯅ ꯑꯃꯨꯛꯇ ꯀꯧꯕꯤꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯁꯨꯛꯊꯅ ꯕꯤꯀꯦꯟ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯃꯅꯦꯁꯨ ꯈꯪꯂꯦ, ꯕꯤꯀꯦꯟꯒꯤ ꯃꯥꯏꯊꯣꯡꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯕ꯫ ꯃꯅꯦꯁꯨ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯐꯔꯦ, ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯐꯝꯂꯝꯃꯨ, ꯑꯩ ꯀꯧꯕꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯅꯦꯗꯨ ꯄꯔꯞ ꯄꯔꯞ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯉꯥꯛꯇꯪ ꯂꯩꯔꯒꯗꯤ ꯔꯣꯁꯅꯤꯕꯨ ꯀꯧꯔꯗꯨꯅ ꯃꯅꯦꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯔꯣꯁꯅꯤꯗꯤ ꯍꯥꯟꯅꯒꯨꯝ ꯌꯥꯝꯅ ꯍꯔꯥꯎꯅ ꯕꯤꯀꯦꯟ ꯎꯕ ꯃꯇꯝꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯤꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯔꯥꯎꯔꯤꯕ, ꯅꯣꯛꯐꯦꯠ ꯇꯧꯔꯤꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯕꯤꯀꯦꯟꯅꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦ꯫ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯅꯣꯟꯊꯔꯒ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤ꯫ ꯔꯣꯁꯅꯤꯁꯨ ꯈꯖꯤꯛꯇꯪꯗꯤ ꯆꯤꯡꯅꯩ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯗꯗꯥ ꯕꯤꯀꯦꯟꯁꯦ ꯉꯁꯤꯗꯤ ꯑꯩꯕꯨ ꯈꯔ ꯋꯥꯔꯧꯕ ꯃꯥꯜꯂꯤ, ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯊꯣꯛꯄ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗꯁꯨ ꯆꯤꯡꯅꯕ ꯈꯔꯗꯤ ꯐꯥꯎꯔꯛꯏ꯫ ꯉꯥꯛꯇꯪ ꯂꯩꯔꯒ ꯇꯞꯅ ꯔꯣꯁꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯗꯗꯥ, ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ? ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯅꯣꯟꯊꯔꯒ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦ? ꯕꯤꯀꯦꯟꯅ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯔꯣꯁꯅꯤ, ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯦ꯫ ꯑꯩ ꯉꯁꯤꯗꯤ ꯋꯥ ꯑꯃ ꯅꯪꯉꯣꯟꯗ ꯍꯪꯒꯦ, ꯅꯪ ꯑꯁꯦꯡꯕꯗꯨ ꯈꯨꯝꯃꯨ꯫ ꯔꯣꯁꯅꯤꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯋꯥꯅꯣ? ꯍꯦꯛꯇꯃꯛ ꯍꯥꯏꯔꯛꯑꯣ, ꯑꯩ ꯈꯨꯝꯂꯛꯀꯦꯕ꯫ ꯕꯤꯀꯦꯟ ꯍꯪꯂꯛꯏ, ꯔꯣꯁꯅꯤ, ꯅꯪ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯅꯥ ꯀꯅꯥ ꯈꯪꯅꯩ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯝꯂꯛꯎ, ꯂꯣꯠꯂꯒ ꯁꯥꯖꯤꯜꯂꯒ ꯈꯨꯝꯂꯛꯄ ꯌꯥꯔꯣꯏ꯫ ꯔꯣꯁꯅꯤꯗꯣ ꯕꯤꯀꯦꯟ ꯑꯗꯨꯅ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯋꯥ ꯂꯠ ꯂꯠ ꯇꯧꯔꯒ ꯈꯨꯝꯂꯛꯏ, ꯑꯦ, ꯗꯗꯥ, ꯀꯅꯥꯁꯨ ꯈꯪꯅꯗꯦ, ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ? ꯕꯤꯀꯦꯟ ꯍꯥꯏꯔꯛꯏ, ꯃꯤꯅ ꯍꯥꯏꯔꯛꯄ ꯍꯥꯏꯔꯛꯇꯕ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯁꯦꯡꯅ ꯈꯨꯝꯃꯨ꯫ ꯑꯩ ꯅꯠꯇꯕ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯅꯥ ꯈꯪꯅꯕꯒꯦ? ꯑꯇꯣꯞꯄ ꯈꯪꯅꯕ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯋꯥ ꯂꯣꯠꯂꯒ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ꯫ ꯑꯩ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯒꯤ ꯑꯔꯥꯟꯕ, ꯅꯪꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯣ ꯑꯩꯅ ꯉꯥꯛꯄꯤꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯂꯣꯠꯂꯕꯗꯤ ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ꯫ ꯑꯁꯦꯡꯕꯗꯣ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯕꯤꯀꯦꯟ ꯍꯥꯏꯔꯛꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯔꯣꯁꯅꯤ ꯃꯍꯥꯛꯁꯨ ꯈꯪꯂꯦ, ꯗꯗꯥ ꯕꯤꯀꯦꯟꯅ ꯃꯍꯥꯛꯀꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯂꯦ ꯍꯥꯏꯕꯁꯦ꯫ ꯔꯣꯁꯅꯤꯗꯤ ꯃꯤꯀꯨꯞ ꯑꯗꯨ ꯐꯥꯎꯕ ꯃꯁꯥ ꯀꯟꯖꯅꯕ ꯋꯥ ꯊꯩꯗꯣꯛꯂꯒ ꯈꯨꯝꯂꯛꯏ, ꯗꯗꯥ, ꯅꯪ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯥ? ꯑꯩ ꯀꯅꯥꯁꯨ ꯈꯪꯅꯗꯦ, ꯅꯪ ꯅꯠꯇꯅ ꯑꯩ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯠꯇ ꯂꯣꯏꯅꯗꯦ ꯍꯥꯏꯗꯨꯅ ꯔꯣꯁꯅꯤꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯁꯥꯎꯅꯤꯡꯕ ꯍꯦꯟꯈꯤꯗꯨꯅ ꯕꯤꯀꯦꯟꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ, ꯀꯔꯤꯒꯤ ꯈꯪꯅꯗꯕ? ꯑꯩ ꯅꯪꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯂꯕꯅꯤ꯫ ꯅꯍꯥꯛꯀ ꯅꯨꯄꯥ ꯑꯃꯒ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯕꯗꯣ ꯑꯩ ꯄꯥꯎ ꯇꯥꯔꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯈꯪꯗꯦ, ꯃꯥꯒꯤ ꯃꯃꯤꯡꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕꯅꯤ꯫ ꯅꯪ ꯅꯨꯄꯥꯗꯨꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯕ꯭ꯔꯥ ꯊꯝꯗꯕ꯭ꯔꯥ ꯍꯥꯏꯔꯛꯑꯣ꯫
ꯑꯩꯅ ꯀꯔꯤ ꯁꯣꯏꯈꯤꯕꯒꯦ ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯗꯃꯛ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯔꯒ ꯑꯗꯨꯒꯨꯝꯕ ꯑꯣꯛꯇꯕ ꯊꯕꯛ ꯇꯧꯔꯤꯕꯅꯣ ꯅꯪ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯅꯪꯒ ꯂꯣꯏꯅꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯋꯥ ꯑꯍꯦꯟꯕ ꯍꯥꯏꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯅꯪꯒꯤ ꯊꯃꯣꯏ ꯁꯣꯛꯅꯕ ꯅꯪꯅ ꯇꯥꯕ ꯅꯨꯡꯉꯥꯏꯇꯅꯕ ꯑꯩꯅ ꯋꯥ ꯍꯥꯏꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯑꯔꯣꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯂꯣꯟꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯤ ꯀꯔꯤ ꯄꯦꯟꯗꯕ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯕꯅꯣ ꯑꯩꯉꯣꯟꯗ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯥ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯅꯪꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯦ ꯑꯗꯨꯕꯨ ꯄꯥꯡꯗ꯭ꯔꯕ ꯑꯩꯗꯤ ꯏꯁꯥ ꯏꯇꯣꯝꯇ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯥꯡꯅꯕ ꯍꯣꯠꯅꯖꯕ ꯇꯥꯕꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕ ꯅꯪꯅ ꯇꯁꯦꯡꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯅꯤꯡꯕ ꯇꯥꯔꯕꯗꯤ ꯅꯪ ꯏꯐꯝꯗ ꯍꯥꯏꯒꯗꯕꯅꯦ ꯏꯐꯝꯗꯒꯤ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯅꯪ ꯀꯣꯏꯅꯤꯡꯕ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯒꯅꯤ ꯑꯩꯉꯣꯟꯗꯁꯨ ꯅꯝꯊꯥꯛ ꯇꯧꯕ ꯑꯗꯨꯒ ꯂꯣꯟꯅ ꯂꯣꯟꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯌꯥ ꯑꯃꯒ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯝꯕꯁꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯩꯅ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯈꯤꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯅꯪꯕꯨ ꯀꯌꯥꯗ ꯂꯨꯅ ꯇꯧꯖꯔꯨꯕ ꯑꯗꯨꯒ ꯅꯪꯅ ꯑꯁꯣꯝꯗ ꯑꯣꯛꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯝꯕ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯥꯏꯗꯨꯅ ꯕꯤꯀꯦꯟꯗꯣ ꯃꯥꯅ ꯐꯝꯂꯤꯕ ꯐꯥꯜ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯊꯥꯖꯤꯟꯖꯩ ꯔꯣꯁꯅꯤꯅ ꯀꯞꯂꯒ ꯕꯤꯀꯦꯟꯕꯨ ꯈꯝꯖꯩ ꯔꯣꯁꯅꯤꯅ ꯑꯃꯨꯛ ꯇꯞꯅ ꯑꯁꯨꯝ ꯍꯥꯏꯔꯛꯑꯦ ꯗꯗꯥ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯑꯩꯒꯤ ꯀꯟꯊꯍꯧꯗꯕ ꯑꯩꯒꯤ ꯆꯦꯛꯁꯤꯜꯍꯧꯗꯕ ꯈꯣꯡꯊꯥꯡ ꯑꯃꯗ ꯁꯣꯏꯈꯤꯕ ꯉꯥꯛꯇꯅꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯥꯏꯕ ꯌꯥꯔꯨꯕ ꯃꯈꯣꯏꯅ ꯍꯥꯏꯕꯗ ꯑꯩꯅ ꯇꯨꯡ ꯏꯜꯂꯨꯕꯗꯒꯤ ꯄꯨꯝꯅꯃꯛ ꯁꯣꯏꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯗꯨꯕꯨ ꯑꯩ ꯅꯨꯄꯥꯗꯨꯗ ꯂꯩꯕꯗꯤ ꯉꯝꯂꯣꯏ ꯃꯥꯅ ꯑꯩꯕꯨ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕꯁꯨ ꯃꯥꯅ ꯑꯩꯕꯨ ꯅꯨꯃꯤꯠꯇꯨꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈ꯭ꯔꯕꯁꯨ ꯑꯩ ꯅꯨꯄꯥꯗꯨꯗ ꯂꯩꯕꯗꯤ ꯉꯝꯂꯣꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯔꯣꯁꯅꯤꯅ ꯀꯞꯂꯒ ꯍꯥꯏꯔꯛꯑꯦ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯤꯀꯦꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯂꯛꯑꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯇꯥꯠ ꯀꯌꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯅꯨꯄꯥꯗꯨꯅ ꯅꯪꯕꯨ ꯅꯝꯗꯨꯅ ꯐꯥꯕ ꯑꯣꯏꯔꯝꯃꯣꯏ ꯅꯪ ꯅꯁꯥꯅ ꯌꯥꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩꯉꯣꯟꯗ ꯁꯃꯤꯟ ꯁꯃꯤꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯒ ꯑꯩꯕꯨ ꯄꯪꯊꯍꯟꯅꯕ ꯍꯣꯠꯅꯒꯅꯨ ꯅꯁꯥꯅ ꯅꯥ ꯂꯩꯔꯕꯗꯤ ꯅꯍꯥꯛ ꯃꯇꯝ ꯑꯗꯨꯗ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯀꯩꯗꯧꯒꯦ ꯃꯇꯝ ꯀꯨꯏꯅ ꯅꯪꯒꯤ ꯑꯔꯣꯟꯕꯁꯤꯡ ꯑꯁꯦ ꯂꯣꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯥꯏꯗꯨꯅ ꯕꯤꯀꯦꯟ ꯑꯗꯨꯝ ꯀꯞꯂꯒ ꯂꯩꯔꯤ ꯔꯣꯁꯅꯤꯗꯤ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯋꯥ ꯑꯃꯠꯇ ꯈꯨꯝꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯦ ꯃꯍꯥꯛꯁꯨ ꯕꯤꯀꯦꯟꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯑꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯠꯇ ꯐꯥꯎꯕ ꯀꯣꯏꯔꯛꯇꯦ ꯅꯪꯒ ꯑꯩꯒꯗꯤ ꯂꯝꯄꯥꯁꯨ ꯌꯥꯝꯅ ꯆꯥꯗꯦ ꯑꯁꯤ ꯈꯪꯗꯅ ꯅꯪꯒ ꯆꯥꯅꯕ ꯀꯌꯥ ꯑꯃ ꯈꯪꯅꯖꯕꯅꯦ ꯑꯩꯅ ꯀꯔꯤꯒꯤ ꯁꯥꯎꯔꯨꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯩꯅ ꯅꯪꯕꯨ ꯄꯥꯝꯖꯃꯟꯈꯤꯕꯅ ꯅꯪꯉꯣꯟꯗ ꯑꯐ ꯐꯠꯇ ꯀꯌꯥ ꯈꯟꯊꯗꯅ ꯅꯪꯒꯤꯗꯃꯛ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯈꯤ ꯑꯩꯅ ꯄꯥꯡꯂꯤꯕ ꯃꯇꯦꯡꯁꯤꯡ ꯑꯗꯨꯗꯤ ꯅꯪꯕꯨ ꯐꯪꯅꯕꯅꯤ ꯅꯪꯕꯨ ꯑꯩꯒ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯑꯔꯪ ꯑꯔꯥꯛꯀ ꯇꯧꯍꯟꯕꯗꯤ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯄꯨꯝꯅꯃꯛ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯅꯪꯒꯤ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯒꯅꯤ ꯅꯪꯒ ꯑꯩꯒꯗꯤ ꯆꯍꯤ ꯌꯥꯝꯅ ꯆꯥꯟꯅꯗꯦ ꯑꯗꯨꯅ ꯆꯍꯤ 10-15 ꯈꯦꯟꯅꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯒ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯑꯩ ꯁꯣꯏꯗꯅ ꯋꯥꯒꯅꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯝꯒꯅꯤ ꯅꯃꯥꯟꯅꯕ ꯀꯌꯥꯅꯁꯨ ꯅꯪꯉꯣꯟꯗ ꯑꯁꯨꯝ ꯍꯥꯏꯔꯝꯒꯅꯤ ꯑꯩ ꯈꯪꯉꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤꯒꯤ ꯁꯥꯎꯔꯨꯅꯤ ꯏꯇꯤꯛ ꯏꯄꯥ ꯆꯥꯗꯅ ꯑꯩꯒꯤ ꯂꯦꯡꯒꯥꯁꯨ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯗ ꯑꯩꯅ ꯅꯨꯡꯁꯤꯔꯨꯕ ꯑꯩꯅ ꯉꯥꯎꯖꯔꯨꯕꯒꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯟ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩ ꯅꯪꯕు ꯀꯥꯎꯕ ꯉꯝꯒꯗꯕꯗꯤ ꯃꯥꯟꯗꯦ ꯅꯨꯄꯥꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯛꯂꯦ ꯅꯪꯕꯨ ꯃꯉꯣꯟꯗ ꯀꯠꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯛꯂꯦ ꯑꯁꯤꯗꯕꯨ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯑꯩ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯗꯨꯅ ꯕꯤꯀꯦꯟꯗꯣ ꯀꯟꯅ ꯀꯞꯂꯛꯏ ꯍꯟꯗꯛꯇꯤ ꯔꯣꯁꯅꯤꯁꯨ ꯀꯞꯂꯒ ꯑꯁꯨꯝ ꯍꯥꯏꯔꯛꯑꯦ ꯗꯗꯥ ꯑꯩ ꯃꯉꯣꯟꯗ ꯂꯩꯕ ꯉꯝꯂꯣꯏ ꯑꯩ ꯃꯉꯣꯟꯗ ꯂꯩꯕ ꯉꯝꯂꯣꯏ ꯑꯩꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯒꯤꯗꯃꯛꯇ ꯅꯪꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯉꯥꯡꯕꯗꯣ ꯑꯩ ꯌꯥꯝꯅ ꯏꯀꯥꯏ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯑꯩ ꯃꯉꯣꯟꯗ ꯂꯩꯕꯗꯤ ꯉꯝꯂꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯉꯣꯟꯗ ꯂꯩꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯔꯝꯂꯒ ꯔꯣꯁꯅꯤꯗꯣ ꯀꯞꯂꯒ ꯆꯦꯟꯈꯤ ꯕꯤꯀꯦꯟꯁꯨ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯨꯅ ꯔꯣꯁꯅꯤꯕꯨꯗꯨ ꯈꯥꯝꯗꯦ ꯇꯨꯃꯤꯟ ꯑꯁꯨꯝ ꯂꯩꯍꯧꯔꯦ ꯔꯣꯁꯅꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯐꯥꯜ ꯑꯗꯨꯗ ꯐꯝꯂꯒ ꯑꯗꯨꯝ ꯀꯞꯂꯒ ꯂꯩꯔꯤ ꯉꯥꯛꯇꯪ ꯂꯩꯔꯒꯗꯤ ꯃꯅꯦꯗꯨ ꯆꯪꯂꯛꯑꯦ ꯃꯅꯦꯗꯨꯅ ꯍꯥꯏꯔꯛꯑꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯉꯁꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯈꯣꯏ ꯑꯅꯤꯁꯦ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯦ ꯅꯈꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯈꯔ ꯈꯠꯅꯕꯒꯨꯝ ꯇꯧꯏ ꯀꯔꯤꯒꯤ ꯅꯪꯅ ꯀꯞꯂꯤꯕꯅꯣ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯒꯦ ꯅꯦꯅꯦꯗꯁꯨ ꯈꯔ ꯍꯥꯏꯌꯨ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯕꯒꯦ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯅꯦꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯑꯦ ꯕꯤꯀꯦꯟ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯅꯦꯅꯦ ꯑꯩꯁꯦ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯕꯅꯦ ꯑꯩ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ
ꯑꯩ ꯁꯤꯈꯤꯕꯅ ꯐꯔꯕꯅꯤ ꯍꯥꯏꯗꯨꯅ ꯕꯤꯀꯦꯟ ꯀꯟꯅ ꯀꯟꯅ ꯀꯞꯂꯒ ꯂꯩꯔꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫